Manipur hojik thokliba me ahumdagi hawrgiba lal si pak loigani thajade maramdi lanchi khambina balitaba ku chap manare lanchi khamge hairabati central government na khambana tan ati karisu leite aso kuiraba thani pan hanjilakla phawbu central government na Manipur ta misi mina kaya yauna mai chakliba si khangna khangna yengduna leiba si Manipur myam gi oini yamna leibak thibani hojik oiniba phibam masida Manipur lenga maming tagi leiba si pena dabagi kholau kaya Manipur myam na lauri Manipur Miam na pen dabe kholau kaya lauro basu Manipur lenga ki luching puel ori basi Mr. N Biren na miam gi kholau ji tana tumin leishin bagi mong amata lei basina manung da kari yen da lei bagi hai bisi sing da bungam di thokli birang asi loishina ba hotna batanga si gi lenga ki aso ba thodang lei center lenga no kirang asi lephandra badi ai khoi loina BJP da ki toklagani haiduna center da pressure amatang pir gi yengsi natra badi lunch pak loigani hai ba thajate channel asebo subscribe like share amadi comment tawbiduna support tawbiyo haizari impact tv na dombo thagachari